Lakhipur online puthok saba megi tang taramathoi yumsa kaise numit ki Khomjinba Pao tabirasi. Ahan bada maroi Pao. Kasar jila lengakna jila asida hojik active oiriba Aadhar Enrollment Center taramapan gi ming lauthokre. Nong kharadang tabada Silchar Sonai lambida isingkhu yona thumjinbana awaba mayoknare. Silchar da DC office manakta gi kharani asida nungthil powopta thangna na bike ahum huran khre. Ngasi Guwahati da pangthokadaba thorom asina Assam da TMC gi maraibak lepada achouba thodang lauragani amasung Tripura gi chayol gi pauche marup gi yangkhai mari suba mapok komon pangthokre saireng saidin minakhre. Hojik mapungoi Pao tabirase. Kasar jila lengakna jila asida hojik active oiriba Aadhar Enrollment Center taramapan gi ming lauthokre. Aadhar da mingchanbagi khudong chaba piriba center taramapan adudi Silchar Head Post Office aduga atai Post Office sing mingoina pallabada Udharbon, Tarapur, Baskandi, Poilapur, Lakhipur, Malugram amadi Assam University gi Post Office ne aduga loinana Silchar BSNL Admin Building, Udharbon Exchange, State Bank of India Silchar Branch, Bank of India gi Silchar Tarapur amadi Silong Poti Branch, Federal Bank, Indian Bank, Central Bank of India gi Hospital Road Branch aduga Silchar Municipality Loisangi Bipin Chandrapal Sriti Bhavan amasung Aadhar Seva Kendra House number 113 Bibikananda Road asina chingba hairiba center taramapan asida Aadhar da mingchanbagi khudong chaba piri. Silchar Sonai Road ki lambi asi nong khajiktang kanna tabada ising khu jauna thumjin kibana maram oraga lambi chathok chasinda awaba mayoknare lambi ki nakanda matik chana master drain leitabana maram oraga ising thumjin bagi awaba se mayokna bani hairaduna Sonai Road ki mafam sing asida athuba matamda master drain gi thabak haukana bawakat phongdoknare Panbayai hairiba lambi asi phauduna mahiroi kaya manak nakpata leiba school singda chatok chasin taunari adubu ising thumjin bagi chaitheng asina mahiroi singsu awaba nanghalle hairi Kharani asida Silchar gi DC office manakta gi ayuk nungthil gi matamda thangna na bike ahum huran khre DC office da ngarang thabak amagi lakhiba Ojit Kumar Das ko bamioi amagi Lok palaga thamlamba glamour bike ama mahakna thorokpada leiramre hairi bike reke khali just DC se ঢুকছি ঢুকার সত্ত্বে আগে দেখি এখন বর্তমানে বাইক খুঁজে পাই না হ্যামলেট লক মারি থোয়া বাইক গ্ল্যামার বাইক Panbayai masigi nongma mamangda court manaktagi su atoba bike ama huran khibagi paw leiri aduga humni mamangda su hairiba mafam asidagi bike ama su huran khibani hairi Asumna Silchar office para asidagi thangna na bike huran bagi thodok asina bike tongduna mafam asida lakpa miyoi sing thorakpada makhoi gi bike leiram loidra haibagi akiba phaunare hairi jila asigi tongan ba loisang kaya hairiba mafam asida leiri adubu cheksil thaurangi damak CCTV camera di amata khinba thangna de haina pawasina makhatari All India Trinamool Congress ki national spokesperson Dr. Santunu Senbo, TMC ki luchingba Dr. Maimom Santi Kumarna, Manipuri lengyan phi huktuna taramna okre. Guwahati ki 6 mile da leiba Hotel Lily da Dr. Santunu Sen ga unakhibani hairi. Ngasi Guwahati da Assam TMC ki office hangba joining program amadi workers meet da saruk yaduna lakadoriba AITC gi National General Secretary Abhishek Banerjee ki program asi mai paknanaba khananainabagi thoramda taramna okibani Assam Trinamool Congress ki President Ripun Bora amadi atai luchingba kayasu saruk yakhi ngasi gi thoram asina Assam da Trinamool Congress ki maraibak lepada achouba thodang loragani haina Dr. Santina makhatan phongdorokle Silchar gi Boljur khungangdagi Okram Gauro Apokpa Okram Kishor Masagi anaba manamaram oiraga ngarang Green Hills Hospital Silchar da leikhidre Masagi chahi humphumanga sukre Panbayai power grid thabak tawriba Sri Okram Gaura Ima panthoibigi laisang sananabagi damak lam kadam misakni mahakna leikhidabada maikai kayadagi awaba phongdoknari
Mapan Manipur da khwaidagi liraba Krista kumja lising amaga chamapan humpu mapandagi Tripura dagi leptana phongliba Manipuri chayol gi pauche marup ki yangkai mari suba mapok komon thorom ngarang Agartala mat jaumuni da pangthokre pauche asigi editor RK Kalyan jitna thorom mapu eraga Manipuri Sahitya Parishad ke president N Dilip Kumar Lamyan bagi chief W Bir Mongol Sahitya Academy board member L Biramongol MLCF की सेक्रेटरी खोइसनाम मंगोल पुथिबा वेलफेयर कल्चरल सोसाइटी की सेक्रेटरी एस दीपक कुमार अमसुंग त्रिपुरा मणिपुरी काउंसिल के सेक्रेटरी के धीरेनसु सरुजाखी जॉइंट एडिटर आर के तरुणजीत न ताराम नोकपगी वारोल पिखी मथंगी सेशन द कवि खोइसनाम मंगोलना सैदिन पुरेल ओइदुना कवि तरामरीना सरुयाबा सैरेंग सैदिनबगी थरोम अमसु पांगथोखी थरोम असि खेत्रिमयुम माधविना कंडक्ट तोबिखी Maru hai gawahi ase taapata anushidi amuk henaina nushidi marabi maruki mapokun asida stage da amuk takaja debe maru mai tai ei nusiba maru amat ngai jaraga seyol gi se phong maru toidokna nusijaruba na ngai jibani nangu Ikendadi Pauna Bajawasi, Tanggal General Major Chongkam yang Nachimba Topasing, Ninjing Tao, Mati, Kangjaki, Masa Masana, Tagat Lava Miorisi. अरोइबदा मरुइबा पाव अमुखन्ना कासार जिला लेंगाकना जिला असिदा हौजिक एक्टिव ओइरिबा आधार एनरोलमेंट सेंटर तरामापन गी मिंग लाउथोखरे नोंग खरदंग ताबदा सिलचर सोनाई लंबिदा इसिंखु यौना थुमजिनबना अवाबा मायोकनारे सिलचरदा डीसी ऑफिस मनाक्तगी खरनी असिदा नुंथिल पोवोबता थंगना थंगना बाइक अहुम हुरानख्रे ngasi Guwahati da pangthokadaba thorom asina Assam da TMC gi maraibak lepada achouba thodang lauragani amasung Tripura gi chayol gi pauche marup ki yangkai mari suba mapok komon pangthokre saireng saidin minakre Lakhipuronline YouTube channel gi Khomjinba Pao sandok chaba ngasi gi oinadi matang asida loijare